कुकी मिनिस्टर अनि सिंदोक्ट्रबदी मणिपुर नागा यूथ ऑर्गेनाइजेशन अकनब खोंजंग चंगसिलकदौरी ट्राइबल मियामना थेंगनरिबा खुदोंचादबसिंग असि कोखननबा अथुबा मतमदा अनौबा ट्राइबल अफेयर्स एंड हिल्स अमसुंग हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट की मिनिस्टर हापु हाइना तक्सिनकिबा वाफम थबक ओइना पांगथोक्तबा तारबदी अकनब खोंजंग चंगसिलगनी हाइना मणिपुर नागा यूथ ऑर्गेनाइजेशन MNYO ना लेंगाकी पुंगनिंग सिंगसिलकली MNYO na thadorokpa cherol amada Tribal Affairs and Hills amasung Horticulture and Soil Conservation Department ki Minister chahi ama leitabaga chap manana leirakpa asina Tribal miyam gi scheme amadi works program gi khudong chaba amadi phangpham thokpasing phangdana leiri Tribal Affairs and Hills Department asi Manipur gi Tribal miyam gi oinadi yanglen saru oriba department amani अदुबु मणिपुरदा ममांग सहीगी मे अहुमदगी इरांग थोरकपदगी डिपार्टमेंट अनियसिगी मिनिस्टर इम्फालदा लैखिदबा मरमना ट्राइबल मियामगी याइफा थौरांगी थबक खुदिंगमक पंदुना अमदी फंगदना लाकली हाइरी अमरोमदा हॉर्टिकल्चर डिपार्टमेंट असिसु चिंगी मियामगी ओइनदी यामना मरु ओइबा डिपार्टमेंट अमनी अदुबु मसिगी मिनिस्टर हौजिक इम्फालदा लैदुना मथौ तौदबा चाही हेलकलबना डिपार्टमेंट असिगी मखादा पाइकटकदबा थबकसिंग अमसुंग फंगदबा खुदोंचाबसिंग अमत्ता फंगदना लागली मरम मसिना थुबा मतमदा चीफ मिनिस्टर ना हिरम असिदा अकनबा मित्येंग चंगबिदुना डिपार्टमेंट अनिसिगी मिनिस्टर सिंग नौना हापकदबनी करिगुंबा वाफम असि थबकता ओंथोक्तबा तारबदी ट्राइबल मियाम ना मायोकनरिबा खुदोंचादबसिंग असि कोक्सनबा मखाताना अकनबा खोंजंग चंगसिनगनी हाइनसु फोंगदोरकली सेंट्रल पैरामिलिटरी फोर्स पुदुना लाकपा meiteigi बस अमा मई थाखरे सेंट्रल पैरामिलिटरी फोर्स इन पुदुना लाकपा बस अमा ngarang numidang kangpokpi district ki manung chanba national highway gi mafam amada kuki lal hobasingna lanmi sing kumtha halaga makhoi gi mamang maktada mai thakre police tagi phangba paw matung ina ngarang numidang pung mapalom taba adwaida bus amada central paramilitary force in puduna lakpada kangpokpi district ki manung chana national highway gi mafam amada masak khangdaba kuki lal hobani chingnawa singna bus adu khamlaba matung tonglakliba security force sing adu kumtha laga makhoina tonglakpa bus adu mai thabani bus adu maitai community gi miyoi amagini adu bu thodok thofam aduda Fire truck sangsinduna mai kanbagi thabak chathaki mi asok apandi yaukhide hairi pawasina makha taraduna bus adu khulai paibasing aduna khamlaga security force sing aduda makhoi tonglakli ba bus adu kanagino amadi maming kari kawi haibana singba hanglaba matung maitai amagi bus ni haiba khanglaba matung security force sing adu kumtha laga mai thakibani ngarangi mai thabagi thodok adu mamang sayol maitaina dominate tauba Bisnupur district ki mafam amada truck ani mai thakibagi laman khumbani mai thakiba truck ani du Churasampur district ki mafam amada saba thongi masak purakpani mai thakiba bus adu handak pangthokiba 19 suba lok sabha mikhalda mathau taunaba kangpokpi district ki commissioner office da posting taduna lakiba central paramilitary force sing adu puraga thorakpani hairi amaromda mamang sayolda Churasampur da chatkadaba truck ama mai thakiba dugi laman khumba oina kuki civil society singna Imphal jiribam lambi sangsinbada lambi thingbagi khongjang na maram oiduna Imphal da thorakadaba oil tanker LPG bullet tanker amadi nomada sangdaba yadraba polam sing purakpa truck humpu hena lambi da panduna leiribani adumak pulambi thingbagi thabak adu security force na ngasi clear tawkhre hairi meiteigi lau pari chaniga yankhairom kukisingna lau unaba thabak paikhalakle Bisnupur district ki Moirang subdivision konba meitei singi lau pari chaniga yankhairom da kukisingna lau unaba thabak paikhatlagle hairi hiramasiga mari leinana senior forum ngangkhalawai na sinduna ngangkhalawai da pangthokiba pawgi mifam amada forum masigi secretary Khumanthem Joy Kumar na phongdokhibada ngangkhalawai gi tarung pokpi lokol lairamsau maru lokol lamjau lokol Wangtrok lamjau lokol ising thembi mamang lokol lo kenel gi mathak thangba sarukta leiba meiteigi lau pari chaniga yankhairom kukisingna lau palakle mamang sahidagi ngangkhalawai gi maning thangba singkhongda leiba Sikh regiment na lo kenel gi maningda leiba lokol singda changba thingbadagi lau uba yakhide handak chahi su meitei singna masagi lofom da changba thinglaga kukisingbuna meitei singi lofom da lau una ba honarapada thingbida basi yaningde haina fendaba phongdorakle Kuki khulai paibasingna fajiluba maitai masa ama kungani thoi suba Assam Rifles na kanba ngamkhre cycle sub division ki manung chanba uthang rok village da Kuki village volunteers singna fajinduna thamluba maitai nupa ama
kunithoi suba Assam Rifles na kanba ngamkhre hairi nupa asi imung manungda tekta kaidana sinakre hairi kunithoi suba Assam Rifles na kanba ngamlakraba mioi adugi maming manglemba chahi nifuga manga apokpa leikidraba Dananjoy Imphal East District ki manung chanba dolai thabidagi ni hairi Pawasina hai kunithoi suba Assam Rifles na ngarang numidang pung 9 rom tabada maitai nupa ama uthang khol village da kuki village volunteer sing phaduna leire haiba paw fangki Pawadagi matung ina kunithoi suba AR gi personnel singna mari leinaba CSO singa paw phaunaduna mioi adu thinaba thabak paikhatpa hauki Cycle gi COB gi commander da cycle kuki inpi gi maikai dagi maitai ama makhoi gi office ta purakle haina paw pirakpadagi khudakta sangsilaga nupa adu kanba ngamkhibani hairi nupa adu masa abnormal oiba moong da leiramba thengnakhi tungda nupa adu cycle COB da Puraklaba matungda Sagolmang Police Station da amuk hana puraktuna imung manungda sinaba ngamki haina pawasina hairi Khulngakliba volunteers sing phaba punba yaroi logi oiba protection pigadabani Union Home Minister Amit Shahana share loduna state asida ingtapa hanjilaknabagidamak high level committee gi mifamama ngarang phamkhibada taramna oi adubu state asida ingtapa hanjilhangani haibagi mingda khulngakliba volunteers singbu phaba punba tawba yaroi volunteers sing asibu logi oiba protection pigadabani haina MPP President S. Brojena lengakta demand taragli mapal kangjaibung manungda laiba MPP gi office ta pangthokiba pawgi mifamamada party sigi President S. Brojena hai mamang sahi gi me ahum dagi hauduna kuki narco terrorist sing dagi punsi amadi lanthum ngakna bohotnabada khutta khulai paiba taki amadi pairakli Ngasidi masagi lanthum amadi punsi ngakchariba khulngakpa kayabu Manipur amadi central government na logi mayokta laiba amagum torokpa asi tasengna laibak thibani leingakna masagi mathau ningthina pangthokpa ngamdraga masagi punsi amadi lanthum ngakchariba miyamda insinbagi thawong asi tawbiganu karigumba logi wangmada lairamba thoklabadi lairiba leingak asina makhoigi maral kokpiduna hanagi punsida hanjilhanana ba honagadabani haina demand torokli National Highway anida matam sangnadagi kanglup kharana tawningba tawduna miyambu ot naibada state amadi center da Mityeng changdabagi chauna mami tari miyam gi pendaba kholawasi mapung phana lawminaba miyam hupna khongjang changsenba matam oire state asigi mafam kharada buffer zone amadi red zone haina thamduna state asibu tokhaina thamliba asi aranba thawongni haiba wafamsu party gi president asina yaningda wafungdorakli